ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪꯂꯕ ꯏꯪꯊꯝꯊꯥꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯅꯤ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕꯒꯨꯝꯅ ꯈꯜꯂꯤ꯫ ꯂꯝꯕꯤꯗ ꯀꯅꯥ ꯆꯠꯂꯤ ꯀꯅꯥ ꯂꯥꯛꯂꯤ ꯍꯥꯏꯕ ꯀꯔꯤꯝꯇ ꯍꯦꯛ ꯎꯔꯨꯕ ꯅꯠꯇꯦ꯫ ꯑꯗꯨꯛ ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯗꯨꯗ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯌꯥꯍꯧ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯊꯥꯗꯣꯏꯅ, ꯏꯇꯥꯁꯤꯡ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯄꯥꯃꯨ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯔꯦ, ꯑꯃꯨꯛꯇ ꯆꯦꯞꯊꯗꯨꯅ ꯃꯥꯟꯖ ꯄꯥꯃꯨ ꯃꯥꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯗꯣ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯈꯤꯒꯦ꯫ ꯂꯦꯝꯕꯤꯅ, ꯅꯪꯒꯤ ꯃꯥꯟꯖ ꯄꯥꯃꯨꯕꯗꯣ ꯎꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ, ꯂꯩꯆꯤꯜꯅ ꯃꯩꯈꯨ ꯃꯪꯕꯗꯧꯅ ꯃꯪꯂꯤꯕꯁꯤꯗ ꯌꯥꯝ ꯎꯔꯅꯤ ꯅꯪꯒꯤ ꯃꯥꯟꯖ ꯄꯥꯃꯨꯕꯗꯣ꯫ ꯊꯥꯗꯣꯏꯅ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯃꯆꯥ ꯑꯃꯇꯪ ꯄꯤꯕ ꯑꯣꯏꯅ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯍꯧꯅ ꯑꯃꯨꯛꯇ ꯅꯣꯛꯂꯝꯒꯦ ꯑꯩ꯫ ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯐꯃꯨꯡꯗ ꯂꯝꯕꯤꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯕ ꯊꯥꯅꯤꯜꯗꯨ ꯐꯃꯨꯡꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ, ꯑꯩ ꯇꯨꯝꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁꯅꯔꯦꯝꯕꯤ ꯆꯐꯨ ꯁꯥꯐꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ, ꯑꯩꯁꯨ ꯃꯥꯕꯨ ꯁꯪꯕ ꯆꯠꯀꯗꯧꯅꯤ꯫ ꯃꯦꯝꯆꯥꯅ, ꯀꯔꯤ ꯂꯩꯁꯥꯕꯤꯁꯤꯡꯅꯣꯅꯦ, ꯑꯣꯟꯊꯣꯛꯅ ꯈꯨꯅꯣꯛ ꯆꯥꯅꯣꯛ ꯂꯨꯈꯤꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ, ꯅꯣꯛꯂꯤꯕꯅꯦꯅ ꯍꯥꯃꯦꯡꯅ ꯀꯞꯄ ꯍꯦꯛ ꯃꯥꯟꯈꯩ ꯅꯨꯡꯇꯤꯒꯤꯅꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯁꯤꯗ ꯍꯦꯛ ꯍꯦꯛ ꯅꯣꯛꯂꯤꯕꯁꯦ꯫ ꯑꯩꯅ ꯅꯣꯡꯃꯗꯤꯅꯦ ꯂꯨꯝꯃꯒ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ꯫ ꯊꯥꯅꯤꯜꯅ, ꯏꯃꯥ ꯑꯩ ꯏꯪꯈꯣꯜ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯥ, ꯏꯆꯥ ꯆꯠꯂꯒꯦ ꯍꯥꯏꯕ? ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ, ꯑꯣꯏꯒꯗꯕ ꯊꯕꯛꯇꯅ ꯇꯧ ꯍꯥꯏꯕ ꯌꯥꯗꯦ, ꯑꯗꯨꯒ ꯏꯪꯈꯣꯜ ꯀꯣꯏꯕꯅ ꯀꯟꯈꯠꯂꯛꯂꯤꯕ ꯅꯠꯇꯦ꯫ ꯏꯃꯥꯒꯤ ꯊꯥꯅꯤꯜ, ꯅꯪꯕꯨ ꯀꯩꯊꯦꯜ ꯐꯝꯃꯤ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ, ꯏꯆꯥꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯈꯣꯜ ꯀꯣꯏꯕ ꯀꯟꯈꯠꯂꯛꯂꯤꯕꯁꯤꯕꯣ꯫ ꯇꯧꯔꯛꯑꯗꯧꯅꯤ, ꯏꯃꯥꯒꯤ ꯈꯤꯇꯪ ꯇꯧꯕꯒ ꯚꯥꯞ ꯐꯠꯇꯅ ꯍꯦꯛꯇ ꯈꯟꯕꯤꯁꯦ, ꯁꯨꯝ ꯃꯇꯝ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅꯩꯅ ꯁꯨꯝ ꯇꯧꯋꯤ ꯋꯥꯅꯤ ꯀꯩꯅꯣ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯅꯕ ꯍꯥꯏꯔꯗꯤ ꯆꯨꯝꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗꯅ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯣꯏꯅꯤꯡꯗꯦ, ꯑꯗꯨꯒ ꯂꯥꯞꯈ꯭ꯔꯕ ꯂꯧꯕꯨꯛꯇꯨꯗꯅ ꯏꯆꯥꯅ ꯏꯪꯈꯣꯜ ꯀꯣꯏꯔꯤꯕꯅꯤꯀꯣ꯫ ꯃꯥꯁꯤ ꯀꯩꯅꯣ ꯈꯪꯗꯦ, ꯁꯨꯝ ꯋꯥꯍꯪ ꯍꯪꯗꯨ ꯂꯩꯅꯤꯕ, ꯑꯩꯅ ꯏꯪꯈꯣꯜ ꯀꯣꯏꯔꯤꯁꯤꯕꯨ ꯀꯣꯏꯅꯤꯡꯗꯅ ꯀꯣꯏꯕꯇꯧꯅ ꯋꯥꯈ꯭ꯔꯕꯣꯅꯤ꯫ ꯑꯩꯒꯤ ꯁꯅꯔꯦꯝꯕꯤꯕꯨ ꯎꯖꯕ ꯐꯪꯂꯕꯗꯤ ꯈꯟꯗꯅ ꯑꯩꯁꯨ ꯂꯧꯕꯨꯛꯇ ꯆꯦꯛꯂꯥ ꯁꯥꯗꯨꯅ ꯆꯥꯛꯇꯥꯔꯤꯅꯤ꯫ ꯁꯣꯝꯗꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯐꯨ ꯁꯥꯐꯝꯗꯨ ꯌꯧꯔꯕꯗ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯅꯗꯨꯅ ꯆꯐꯨ ꯁꯥꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯁꯅꯔꯦꯝꯕꯤꯅ, ꯍꯣ ꯊꯥꯗꯣꯏ, ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯥꯟꯖꯗꯣ ꯇꯨ ꯑꯥꯗ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯦ, ꯑꯩꯈꯣꯏꯅ ꯆꯐꯨ ꯁꯥꯔꯤꯕꯁꯤꯗ ꯃꯤꯐꯝ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯉꯛ ꯑꯁꯦ ꯁꯣꯏꯗꯅ ꯄꯩꯈꯤꯕ ꯇꯥꯔꯦ꯫ ꯁꯅꯔꯦꯝꯕꯤ, ꯇꯥ ꯊꯥꯅꯤꯜꯁꯤꯕꯨ ꯑꯩꯅ ꯃꯥꯕꯨ ꯂꯣꯟꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯈꯪꯂꯕ ꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯃꯥꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯖꯥ ꯀꯅꯥ ꯑꯃꯕꯨ ꯌꯥꯎꯔꯤꯕ ꯖꯥꯠꯂꯅꯦ? ꯂꯦꯝꯕꯤꯅ, ꯍꯣꯏ ꯏꯇꯥ, ꯄꯨꯛꯅꯤꯡꯗꯣ ꯑꯃꯨꯛꯇ ꯂꯪꯐꯩ ꯆꯠꯄꯤꯈꯤꯅꯨꯋꯣ꯫ ꯑꯩꯈꯣꯏꯒ ꯇꯥ ꯊꯥꯅꯤꯜꯒ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯗ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤ ꯎꯈꯤꯗꯦꯀꯣ꯫ ꯑꯩꯈꯣꯏꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜꯒꯨꯝꯅ ꯂꯣꯏꯅꯔꯤꯕꯗꯨꯅꯤ꯫ ꯅꯪꯇꯅꯕꯨ ꯏꯔꯥꯡ ꯐꯕꯤ ꯑꯣꯏꯕꯒꯤ ꯏꯔꯥꯡ ꯍꯧꯖꯤꯟꯕꯒꯤ ꯋꯥꯅꯤ꯫ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜꯁꯤꯕꯨ ꯑꯩꯅ ꯐꯥꯗꯨꯅ ꯊꯝꯂꯨꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ, ꯃꯁꯤꯗ ꯑꯩꯕꯨ ꯏꯔꯥꯡ ꯀꯟꯕꯤꯅꯤ ꯍꯥꯏꯔꯗꯤ ꯆꯐꯨ ꯁꯥꯔꯨꯕꯒꯤ ꯂꯩꯈꯣꯝ ꯇꯩꯕ ꯈꯨꯠꯁꯤꯅꯅꯦ ꯍꯦꯛ ꯅꯃꯥꯏꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯖꯔꯧ ꯍꯥꯏꯕ꯭ꯔꯣ? ꯁꯅꯔꯦꯝꯕꯤꯅ, ꯌꯥꯔꯦꯁꯦ, ꯅꯈꯣꯏꯅꯤ ꯑꯣꯏꯅ ꯑꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦ꯫ ꯍꯣꯔꯦꯟ ꯊꯕꯛꯁꯦ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯇꯥ ꯊꯥꯅꯤꯜꯒ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦ꯫ ꯃꯥꯒꯤ ꯀꯣꯕꯤꯁꯤꯡꯁꯦ ꯁꯤꯡꯖꯨ ꯆꯥꯕꯁꯨ ꯍꯥꯎꯔꯅꯤ, ꯑꯩꯗꯤ ꯇꯤꯟꯗꯨꯝ ꯆꯨꯝꯃꯤ꯫ ꯂꯦꯝꯕꯤꯅ, ꯑꯗꯨꯅꯦ ꯁꯅꯔꯦꯝꯕꯤ, ꯑꯩꯁꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯊꯥꯗꯣꯏꯅ, ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯝꯇ ꯉꯥꯏꯈꯣꯁꯦ, ꯁꯣꯝꯗ ꯌꯥꯗꯕ ꯑꯃ ꯂꯩꯔꯤ꯫ ꯁꯅꯔꯦꯝꯕꯤꯅ, ꯀꯔꯤ ꯑꯃꯨꯛ ꯌꯥꯗ꯭ꯔꯒꯦ ꯊꯥꯗꯣꯏ? ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯇꯥ ꯊꯥꯅꯤꯜꯅ ꯋꯥꯅ ꯊꯥꯖꯕ ꯀꯣꯕꯤꯁꯦ ꯑꯩꯈꯣꯏꯕꯨ ꯄꯤꯖꯅꯤꯡꯗ꯭ꯔꯤꯕ꯭ꯔꯣ? ꯌꯥꯗꯦꯀꯣ, ꯃꯤꯗꯤ ꯍꯧꯖꯤꯛꯇꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯤꯆꯪꯒ ꯆꯪꯈ꯭ꯔꯦꯀꯣ꯫ ꯑꯝꯇ ꯉꯥꯏꯈꯣꯁꯦ, ꯅꯣꯏꯅ ꯈꯜꯂꯤꯗꯨ ꯅꯠꯇꯦꯕ, ꯇꯨ ꯌꯦꯡꯉꯣ, ꯑꯩꯒꯤ ꯈꯨꯅꯝꯁꯦ ꯅꯨꯡꯇꯤꯒꯤ ꯆꯐꯨ ꯁꯥꯕꯒꯤ ꯂꯩꯕꯥꯛꯁꯦ ꯄꯥꯏꯗꯨ ꯂꯩꯔꯕꯅꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯒ ꯑꯣꯏꯔꯦ, ꯈꯨꯅꯝ ꯆꯦꯈꯥꯏꯕꯁꯤꯗ ꯍꯪꯒꯥꯝ ꯃꯔꯨꯒ ꯍꯨꯜꯂꯕꯗꯤ ꯃꯀꯥ ꯐꯖꯗꯣꯏ ꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯨꯊꯣꯛꯂꯒ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯑꯩ ꯉꯝꯃꯣꯏ, ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ꯫ ꯁꯅꯔꯦꯝꯕꯤꯅ, ꯏꯁ, ꯑꯗꯨꯒꯤ ꯋꯥꯕꯨ ꯍꯣꯔꯦꯟꯅꯦ ꯏꯁꯤꯡ ꯑꯁꯥꯕꯅ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯂꯒ ꯍꯩꯕꯤ ꯈꯔ ꯇꯩꯁꯤꯜꯂꯣ꯫ ꯍꯣꯏ ꯏꯇꯥ, ꯍꯣꯔꯦꯟꯁꯦ
ꯑꯗꯨꯝꯅ ꯍꯩꯕꯤ ꯇꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯣꯏꯍꯤ ꯇꯩꯕ꯭ꯔꯥ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯦ ꯑꯩꯒꯤ ꯈꯨꯅꯝ ꯀꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯐꯍꯟꯈꯤꯒꯦ ꯑꯗꯨꯒ ꯁꯤꯡꯖꯨꯗꯣ ꯆꯥꯅꯔꯁꯤ ꯁꯣꯝꯗꯅ ꯊꯥꯅꯤꯜꯅ ꯑꯩꯒꯤ ꯁꯥꯟꯅꯔꯦꯝꯕꯤꯁꯦ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯇꯣꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯤꯗ ꯆꯐꯨꯒ ꯑꯝꯇ ꯁꯥꯍꯜꯂꯣꯏ ꯆꯥꯛꯁꯨ ꯑꯩꯅ ꯏꯟꯕꯤꯅꯤ ꯆꯥꯛꯁꯨ ꯊꯣꯡꯕꯤꯅꯤ ꯐꯤꯁꯨ ꯑꯩꯅ ꯁꯨꯕꯤꯅꯤ ꯁꯥꯟꯅꯔꯦꯝꯕꯤꯒꯤ ꯐꯅꯦꯛꯁꯨ ꯌꯧꯅ ꯑꯩꯅ ꯁꯨꯔꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯆꯩꯅꯤꯀꯣ ꯍꯣꯏꯗ ꯏꯇꯨꯒꯤ ꯐꯅꯦꯛ ꯁꯨꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯇ꯭ꯔꯦꯅꯤꯡ ꯀꯩꯖꯩꯁꯨ ꯑꯩꯗꯤ ꯏꯇꯨꯒꯤ ꯐꯅꯦꯛ ꯁꯨꯗꯧꯔꯦ ꯏꯇꯨꯒꯤ ꯐꯅꯦꯛꯄꯨ ꯑꯩꯅ ꯁꯨꯗ꯭ꯔꯗꯤ ꯀꯅꯥ ꯁꯨꯗꯣꯏꯅꯣ ꯇꯨꯡꯂꯣꯝꯗꯒꯤ ꯄꯤꯁꯛꯅ ꯍꯩ ꯊꯥꯅꯤꯜ ꯅꯪꯕꯨ ꯍꯌꯦꯡ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯁꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯍꯩ ꯑꯗꯨꯝꯅꯒ ꯇꯧꯕ ꯌꯥꯗꯦꯀꯣ ꯑꯁ ꯆꯣꯞꯄꯤ ꯑꯁꯤꯒꯤ ꯑꯍꯜꯁꯤꯅ ꯀꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯇꯅ ꯇꯥꯔꯣꯏꯅꯣ ꯈꯪꯗꯦ ꯈꯨꯔꯥ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯁꯨꯒꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯏꯃꯥꯒꯤ ꯐꯅꯦꯛ ꯑꯇꯥꯡꯕ ꯑꯃ ꯁꯨꯝ ꯂꯩꯕꯤꯁꯤꯔꯅ ꯇꯧꯕꯅꯤꯗ ꯑꯣ ꯍꯣꯏ ꯍꯣꯏ ꯅꯃꯥꯒꯤꯕꯨ ꯑꯣꯏꯔꯕꯗꯤ ꯀꯥꯏꯗꯦ ꯑꯗꯣ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯅꯦ ꯀꯣꯏꯗ꯭ꯔꯕꯗꯤ ꯈꯨꯔꯥꯒꯤꯁꯨ ꯏꯆꯥ ꯅꯨꯄꯤ 2 ꯂꯩꯔꯤꯀꯣ ꯑꯣ ꯈꯨꯔꯥ ꯀꯣꯕꯤ ꯍꯪꯒꯥꯝ ꯈꯔ ꯀꯣꯏꯔꯤꯌꯦ ꯀꯨꯏꯔꯔꯣꯏ ꯍꯋꯥꯏꯁꯨ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯂꯅꯤ ꯅꯆꯥꯒꯤꯗꯤ ꯁꯤꯅ ꯁꯨꯝ ꯌꯥꯖꯔꯦ ꯀꯩ ꯀꯥꯟꯅꯗꯕꯗ ꯃꯆꯥꯅꯨꯄꯤ ꯂꯩ ꯀꯥꯏꯅꯒ ꯑꯃꯨꯛ ꯇꯛꯂꯝꯃꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯀꯣꯏꯁꯨ ꯀꯣꯏꯕꯤꯔꯣꯏꯗꯕꯗ ꯃꯤ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯦꯝꯕꯤ ꯂꯩꯔꯁꯤꯕꯣ ꯄꯤꯁꯛꯅ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤ ꯅꯨꯄꯤ ꯀꯣꯏꯕ꯭ꯔꯥ ꯍꯪꯂꯨꯕ ꯑꯩꯅ ꯂꯥꯟꯕ ꯇꯥꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯑꯥꯏ ꯑꯁꯤꯒꯤ ꯄꯤꯁꯛ ꯍꯥꯏꯕ ꯄꯤꯛꯇ꯭ꯔꯨꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯒꯤ ꯁꯥꯟꯅꯔꯦꯝꯕꯤ ꯍꯣꯏꯗꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯁꯣꯝꯗꯁꯨ ꯁꯥꯟꯅꯔꯦꯝꯕꯤꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯑꯃꯨꯛ ꯈꯠꯅꯗꯨꯅ ꯂꯩꯔꯝꯂꯦ ꯁꯅꯥꯍꯜꯅ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯣ ꯍꯥꯏꯕꯅꯤ ꯇꯣꯝꯕꯤꯅ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅꯣ ꯃꯣꯏ ꯃꯄꯥ ꯃꯈꯣꯏ ꯃꯄꯥꯒꯤ ꯁꯦꯜ ꯑꯩꯉꯣꯟꯗ ꯇꯣꯟꯕ꯭ꯔꯣ ꯁꯦꯜ ꯊꯣꯛꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯅ ꯈꯔ ꯈꯔ ꯌꯦꯟ ꯀꯥꯎꯅꯕ ꯆꯠꯆꯔꯝꯕꯗꯨꯁꯨ ꯅꯪꯅ ꯑꯩꯒꯤ ꯌꯦꯟ ꯑꯃꯨꯕꯤꯗꯣ ꯍꯥꯠꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯣ ꯃꯈꯣꯏ ꯃꯄꯥꯗꯤ ꯌꯦꯟꯗꯣ ꯀꯅꯥꯅ ꯐꯃꯥꯡꯗ ꯊꯝꯃꯣ ꯍꯥꯏꯒꯦ ꯐꯃꯥꯡꯗꯨꯗ ꯀꯨꯟꯗꯣ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯁꯨꯝ ꯆꯕꯦꯠ ꯂꯥꯎꯅ ꯅꯦꯠꯂꯨꯕꯗꯨꯗ ꯍꯥꯏꯐꯦꯠꯇꯪꯅꯤ ꯑꯩꯅ ꯈꯔ ꯂꯨꯝꯕ ꯍꯦꯟꯕꯒꯤ ꯃꯈꯣꯏ ꯃꯄꯥꯒꯤ ꯌꯦꯟꯗꯣ ꯁꯤꯈꯤꯕꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯍꯥꯠꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯁꯅꯔꯦꯝꯕꯤꯅ ꯏꯃꯥ ꯕꯥꯕꯥ ꯌꯥꯔꯦ ꯇꯣꯛꯑꯣꯕ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯈꯠꯅꯗꯨ ꯂꯩꯕꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯕ꯭ꯔꯣ ꯑꯗꯨꯅꯤ ꯏꯄꯥꯒꯤ ꯁꯅꯔꯦꯝꯕꯤ ꯅꯃꯥꯁꯦ ꯏꯀꯥꯏꯕ ꯈꯪꯕ ꯅꯨꯄꯤ ꯅꯠꯇꯦ ꯄꯥꯕꯅ ꯁꯦꯜ ꯈꯤꯇꯪ ꯄꯤꯌꯨ ꯍꯥꯏꯔꯨꯕꯒꯤꯅꯤ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯄꯣꯛꯂꯝꯂꯤꯕꯁꯤ ꯏꯄꯥꯁꯨ ꯇꯥꯅꯤꯡꯕ ꯅꯠꯇꯦꯅꯦ ꯅꯃꯥꯁꯦ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯏꯆꯥꯒꯤ ꯁꯦꯜꯒ ꯂꯩꯔꯕꯗꯤ ꯏꯄꯥꯗ ꯈꯤꯇ ꯄꯤꯔꯣ ꯏꯄꯥ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦꯗ ꯕꯥꯕꯥ ꯑꯩ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦꯀꯣ ꯀꯔꯤ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯅ ꯍꯪꯂꯕꯗꯤ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯒꯤꯗꯤ ꯂꯩꯇꯦ ꯉꯥꯛꯇꯅꯤ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯌꯨ ꯇꯞ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯅꯃꯥꯅ ꯆꯥ ꯄꯨꯂꯞ ꯐꯨꯊꯔꯒ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯦꯕ ꯈꯪꯅꯤꯗꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯨꯝꯁꯤꯗꯒ ꯑꯃꯠꯇ ꯂꯩꯕ ꯐꯪꯍꯟꯅꯕ ꯇꯥꯔꯗꯅ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯇꯧꯒꯦꯕ ꯑꯗꯣ ꯇꯧꯒꯅꯨ ꯍꯥꯏꯔꯕꯗꯤ ꯀꯗꯥꯏ ꯁꯦꯜ ꯈꯤꯇꯪꯗꯤ ꯄꯤꯔꯧꯗꯅ ꯇꯣꯝꯕꯤ ꯅꯪꯕꯨ ꯑꯩꯅꯦ ꯃꯁꯤꯒꯤ ꯁꯦꯜꯁꯤ ꯃꯤꯗꯗꯤ ꯍꯦꯛ ꯄꯤꯔꯒꯦꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯦ ꯐꯤꯖꯤꯁꯤꯗ ꯂꯨꯄꯥ 10 ꯈꯛ ꯌꯥꯎꯔꯤꯕꯁꯦ ꯃꯁꯤ ꯄꯨꯔꯒ ꯃꯈꯣꯏ ꯃꯄꯥ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯕꯤꯔꯛꯂꯅꯨꯀꯣ ꯌꯨꯝꯁꯤꯗ ꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯕꯗꯤ ꯁꯦꯜꯁꯦ ꯈꯤꯇꯪ ꯍꯥꯞꯄ ꯈꯣꯠꯇꯅ ꯃꯃꯥ ꯅꯪꯁꯨ ꯃꯈꯣꯏ ꯃꯄꯥ ꯅꯪ ꯁꯦꯜꯗꯣ ꯑꯃꯨꯛ ꯑꯩꯅ ꯃꯨꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩ ꯑꯃꯨꯛꯇ ꯊꯨꯅ ꯆꯠꯍꯧꯔꯒꯦꯗ ꯁꯦꯜꯁꯦ ꯑꯃꯨꯛ ꯃꯨꯟꯈꯤꯗꯅ ꯉꯁꯤ ꯂꯣꯏ ꯇꯣꯛꯅꯕ ꯇꯥꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯨꯡ ꯑꯁꯤꯅ ꯐꯤꯕꯝ ꯁꯨꯛ ꯁꯣꯛꯂꯕꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕ ꯉꯝꯃꯤꯀꯣ ꯏꯃꯥꯒꯤ ꯁꯅꯔꯦꯝꯕꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯐꯠꯇ꯭ꯔꯦ ꯈꯪꯂꯕ ꯅꯄꯥꯁꯤ ꯁꯤꯕ ꯉꯥꯏꯕ ꯅꯠꯇꯅ ꯏꯆꯥ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ ꯗꯁꯥ ꯁꯣꯛꯅꯕꯅꯤ ꯏꯆꯥꯒꯤꯗꯤ ꯏꯃꯥ ꯂꯩꯔꯤꯗꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯤ ꯇꯟꯖꯥꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥ ꯁꯅꯥꯍꯜꯗꯨ ꯌꯨ ꯇꯞ ꯃꯈꯩ ꯉꯥꯎꯔꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯇꯜꯂꯕꯅꯤꯀꯣ ꯃꯌꯨꯁꯦ ꯑꯃꯨꯛ ꯉꯥꯎꯗꯨꯅ ꯍꯜꯂꯛꯂ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯄꯥꯕꯅ ꯉꯥꯡꯂꯕꯁꯨ ꯅꯪ ꯀꯩꯁꯨ ꯈꯨꯝꯂꯨꯅꯨꯀꯣ ꯅꯨꯡꯇꯤꯒꯤ ꯈꯠꯅꯕꯗꯣ ꯃꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯕ ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯔꯤꯅꯣ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ ꯆꯥꯛꯈꯨꯝꯗꯨꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯅꯨꯡꯇꯤꯒꯤ ꯌꯨꯁꯨ ꯉꯥꯎꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦꯌꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯌꯨꯝ ꯀꯣꯛ ꯄꯥꯟꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯀꯗꯧꯔꯨꯅꯤ ꯂꯩꯅꯤꯡꯗꯕ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯨꯗꯅ ꯆꯦꯡ ꯇꯤꯡꯅꯕꯅꯤ ꯇꯣꯝꯕꯤꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯏꯆꯥ ꯁꯅꯔꯦꯝꯕꯤꯁꯦ ꯃꯈꯣꯏ ꯃꯄꯥꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯆꯥꯅꯨꯄꯤꯅꯤ
ꯑꯗꯨꯝꯅꯕꯨ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯏꯆꯥꯅꯨꯄꯤꯗꯤ ꯑꯩ ꯁꯨꯡꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ꯫ ꯃꯥꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯁꯨꯝꯅ ꯃꯥꯡꯂꯤꯕꯁꯦ ꯃꯥꯡꯂꯝꯈꯤꯒꯗ꯭ꯔꯣ ꯍꯥ? ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯗꯤ ꯏꯆꯥꯁꯤꯅ ꯃꯈꯣꯏ ꯃꯄꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯣ? ꯍꯥ? ꯃꯁꯤ ꯅꯠꯇ꯭ꯔꯕ ꯍꯥꯏꯅꯤꯡꯂꯤꯕꯁꯦ? ꯃꯥꯡꯍꯟꯕ ꯅꯠꯇꯦ, ꯃꯥꯡꯍꯜꯂꯤꯕꯅꯤꯅꯦ꯫ ꯀꯩꯗꯧꯔꯨꯅꯤ? ꯑꯩꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯗꯅ ꯃꯥꯕꯨ ꯌꯣꯛꯂꯨꯗꯅ ꯍꯌꯦꯡ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗꯧ ꯃꯔꯩꯔꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯨ ꯉꯥꯎꯔꯒ ꯂꯩꯕꯅꯦꯅ ꯐꯠꯇ꯭ꯔꯣ? ꯃꯈꯣꯏ ꯃꯄꯥ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯜꯂꯤꯗꯀꯣ꯫ ꯁꯅꯥꯍꯜꯁꯤ ꯀꯩꯁꯨ ꯊꯣꯏꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ꯫ ꯌꯨꯕꯨ ꯍꯦꯛ ꯉꯥꯎꯈ꯭ꯔꯕꯗꯤ ꯃꯇꯨ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯉꯥꯡꯕꯤ ꯆꯩꯕꯤꯕꯇ ꯅꯠꯇꯅ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨꯕꯤꯔꯤꯕꯅꯤ꯫ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯄ ꯑꯁꯤꯅ ꯁꯅꯥꯔꯦꯝꯕꯤ ꯃꯥꯒꯤ ꯃꯆꯠꯅꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯃꯥꯒꯤꯗꯃꯛ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯥꯅ ꯃꯃꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯆꯐꯨ ꯁꯥꯕ ꯆꯠꯂꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯐꯨ ꯁꯥꯐꯝ ꯑꯗꯨꯗ ꯁꯅꯥꯔꯦꯝꯕꯤ ꯆꯐꯨ ꯀꯟꯅ ꯁꯥꯔꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯆꯐꯨ ꯁꯥꯕ ꯌꯥꯎꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯠꯅꯈꯤꯕꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯁꯅꯥꯔꯦꯝꯕꯤ ꯃꯥꯗꯤ ꯅꯨꯃꯤꯠ ꯑꯁꯤ ꯆꯥꯛ ꯇꯣꯛꯂꯕꯒꯤ ꯇꯨꯡꯗ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯗꯣꯝ ꯐꯝꯗꯨꯅ ꯃꯥꯅ ꯁꯥꯔꯤꯕ ꯆꯐꯨ ꯑꯗꯨꯗ ꯁꯣꯏꯈꯤꯅꯤ ꯈꯟꯅ ꯃꯃꯤꯠ ꯀꯨꯞꯇ ꯃꯈꯩ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯥꯔꯤ꯫ ꯅꯨꯄꯥ ꯑꯃꯅ "ꯏꯆꯥ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ?" ꯁꯅꯥꯔꯦꯝꯕꯤꯅ "ꯀꯔꯤ ꯍꯪꯕꯤꯒꯗꯕꯅꯣ ꯏꯕꯣꯛ?" ꯄꯨꯌꯥꯅ "ꯏꯃꯥ, ꯁꯤꯗꯤ ꯆꯐꯨ ꯁꯥꯕꯤ ꯅꯠꯇꯦ, ꯂꯩꯔꯦꯝꯕꯤꯅꯤ꯫ ꯀꯔꯤ ꯈꯨꯐꯖꯅꯣ! ꯏꯃꯥꯅ ꯄꯣꯛꯇꯩ ꯃꯥꯃꯨꯛ ꯐꯖꯕꯤꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ, ꯏꯁꯣꯔ ꯁꯥꯈꯤ꯫ ꯆꯪꯈꯣꯟꯕꯗꯤ ꯁꯅꯥꯔꯦꯝꯕꯤꯒꯤ ꯏꯪꯅ ꯐꯖꯔꯕꯤ ꯇꯅꯔꯣꯕꯤ ꯃꯥꯏꯊꯣꯡ ꯇꯒꯨꯞ ꯇꯒꯨꯞ ꯄꯥꯡꯂꯤꯕ ꯇꯅꯔꯣꯕꯤ ꯃꯤꯁꯅꯥ ꯑꯅꯤ ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟ ꯉꯥꯡꯂꯩꯅꯕꯤ ꯆꯤꯟꯕꯥꯜ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯒꯨꯟ ꯍꯥꯞꯂꯤꯕ ꯁꯣꯏꯖꯥꯏꯅꯔꯤꯕꯤ ꯁꯝꯂꯥꯡ꯫ ꯍꯦꯛ ꯑꯍꯥꯟꯕ ꯎꯖꯕꯃꯛꯇꯗ ꯄꯥꯈꯪ ꯑꯣꯏꯕ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯨꯈ꯭ꯔ ꯃꯥꯜꯂꯤ꯫ ꯆꯪꯈꯣꯟꯕ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯝꯕ ꯑꯗꯨ ꯄꯨꯌꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ "ꯄꯦꯜꯂꯕꯅꯤ, ꯃꯥꯒꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥꯁꯦ ꯃꯤꯃꯥꯡꯗ ꯑꯗꯨꯝ ꯎꯠꯊꯣꯛꯍꯧꯔꯗꯧꯅꯤ." ꯆꯪꯈꯣꯟꯕ ꯆꯐꯨ ꯁꯥꯔꯤꯕ ꯁꯅꯥꯔꯦꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯆꯥ, ꯌꯨꯝꯁꯤꯕꯨ ꯆꯐꯨ ꯌꯣꯟꯕ ꯀꯥꯂꯦꯟꯖꯥꯎꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" "ꯍꯣꯏ ꯃꯥꯅꯤ ꯏꯕꯣꯛ, ꯑꯗꯣ ꯈꯨꯔꯥꯗꯤ ꯂꯩꯇꯤꯌꯦ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ?" "ꯀꯣꯅꯨꯡꯒꯤ ꯂꯥꯏꯊꯧ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯆꯐꯨ ꯈꯔ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ." "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯏꯕꯣꯛ, ꯐꯤꯗꯥ ꯁꯣꯝꯗ ꯉꯥꯏꯍꯥꯛ ꯐꯝꯕꯤꯌꯨ." ꯄꯨꯌꯥꯒ ꯆꯪꯈꯣꯟꯕꯒꯁꯨ ꯐꯤꯗꯥꯗꯨꯗ ꯐꯝꯗꯨꯅ ꯁꯅꯥꯔꯦꯝꯕꯤꯅ ꯆꯐꯨ ꯁꯥꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯌꯥꯅ "ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯕꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯨꯛꯐꯥꯎ ꯎꯕ ꯐꯪꯖꯗ꯭ꯔꯤꯕꯣ? ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯏꯇꯥꯎꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯇꯨꯝꯁꯤꯟꯈꯤꯕ ꯇꯥꯔꯦ꯫ ꯄꯨꯌꯥ, ꯅꯪꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ꯫ ꯆꯐꯨ ꯁꯥꯔꯤꯕ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯁꯨꯝ ꯃꯤꯡ ꯈꯪꯗꯕꯁꯦ ꯋꯥꯔꯤ ꯍꯧꯗꯣꯛꯅꯐꯝ ꯑꯃ ꯈꯪꯗ꯭ꯔꯕ." ꯁꯅꯥꯔꯦꯝꯕꯤ ꯄꯨꯌꯥ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗ ꯅꯣꯛꯐꯦꯠ ꯇꯧꯅ "ꯁꯅꯥꯔꯦꯝꯕꯤ ꯀꯧꯏ ꯏꯕꯣꯛ." "ꯏꯆꯜꯗꯤ ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯅꯩ꯫ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯅ ꯄꯨꯌꯥ, ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎ ꯆꯥꯎꯕꯪꯁꯤꯒꯤ ꯃꯤꯡꯅ ꯆꯪꯈꯣꯟꯕ꯫ ꯑꯗꯣ ꯏꯆꯜ ꯁꯅꯥꯔꯦꯝꯕꯤ, ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯆꯐꯨ ꯁꯥꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯌꯥꯔꯒꯗꯤ ꯏꯆꯜꯅ ꯍꯥꯏꯐꯦꯠꯇ ꯇꯝꯕꯤꯒꯦꯔꯥ? ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯆꯐꯨ ꯁꯥꯕ ꯇꯝꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕ꯫ ꯈꯨꯔꯥ ꯀꯥꯂꯦꯟꯖꯥꯎꯅꯁꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ." ꯆꯪꯈꯣꯟꯕꯅ "ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪ ꯈꯪꯄꯣꯠꯇꯦ." "ꯆꯐꯨ ꯁꯥꯕ ꯇꯝꯕꯒꯤ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯏꯕꯣꯛ, ꯅꯆꯜ ꯁꯣꯏꯗꯅ ꯇꯥꯛꯆꯒꯦ." ꯄꯨꯌꯥꯅ "ꯍꯣꯏ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯍꯦꯛꯇ ꯂꯥꯛꯂꯒꯦ꯫ ꯆꯐꯨꯗꯨꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ, ꯃꯇꯝꯁꯨ ꯊꯦꯡꯅꯤ." "ꯍꯣꯏ ꯏꯕꯣꯛ." ꯆꯪꯈꯣꯟꯕꯅ "ꯀꯩꯅꯣ ꯄꯨꯌꯥ, ꯈꯨꯔꯥꯗꯣ ꯑꯗꯨꯝ ꯉꯥꯏꯔꯒ ꯆꯐꯨꯁꯤ ꯄꯨꯈ꯭ꯔꯁꯤꯕ?" "ꯍꯩ ꯆꯥꯎꯕꯪ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯅꯪ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤꯁꯦ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ." "ꯄꯥꯝꯕꯩ ꯋꯥꯗꯤ ꯄꯨꯌꯥ, ꯍꯦꯛ ꯑꯍꯥꯟꯕ ꯃꯥꯕꯨ ꯎꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯦ ꯆꯣꯡꯕ ꯂꯦꯞꯇ꯭ꯔꯤ꯫ ꯀꯩꯅꯣꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ." "ꯑꯣ, ꯑꯗꯨꯅꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕ ꯍꯥꯏꯔꯤꯗꯣ꯫ ꯅꯨꯄꯤ ꯎꯕꯗ ꯊꯃꯣꯏꯗꯣ ꯂꯨꯍꯣꯡꯕꯒꯤ ꯗꯣꯟ ꯊꯤꯟꯕꯗꯧꯅ ꯍꯦꯛ ꯊꯤꯟꯕ ꯍꯧꯔꯛꯂꯕ ꯊꯃꯣꯏꯗ ꯄꯥꯝꯖꯔꯦ ꯍꯥꯏꯅ ꯊꯃꯣꯏꯅ ꯃꯔꯨ ꯂꯣꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎ ꯃꯁꯛꯁꯨ ꯐꯖꯩ, ꯃꯥꯒꯤ ꯈꯪꯅꯖꯕꯒ ꯂꯩꯔꯝꯃꯗꯤ ꯑꯩ ꯑꯃꯨꯛ ꯊꯃꯣꯏ ꯀꯥꯏꯍꯧꯔꯣꯏꯗ꯭ꯔꯣ?" "ꯆꯪꯈꯣꯟꯕ, ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯊꯥꯗꯣꯛꯑꯣ꯫ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯍꯦꯛ ꯏꯇꯥꯎꯒꯤ ꯀꯣꯛꯇꯨ ꯂꯩꯔꯤꯈꯩꯅꯦ ꯅꯨꯄꯤ ꯐꯪꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦꯕ꯫ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯑꯩ ꯐꯥꯎꯕ ꯏꯆꯥꯅꯤ ꯁꯨꯔꯕꯅꯤ, ꯑꯗꯨꯁꯨ ꯃꯀꯣꯛ ꯄꯥꯠꯄ ꯃꯔꯩ ꯊꯥꯕ ꯏꯆꯥ꯫ ꯑꯇꯣꯡꯕꯗꯨꯗꯤ ꯃꯔꯩ ꯊꯥꯃꯟꯗꯅ ꯄꯥꯕ ꯐꯥꯎꯕ ꯆꯨꯝꯅ ꯀꯧꯕ ꯍꯩꯇꯦ, ꯇꯥꯗ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯏꯆꯥꯅꯤꯅ ꯃꯔꯩ ꯊꯥꯔꯁꯨ ꯀꯌꯥꯗ ꯅꯨꯡꯁꯤꯔꯦꯗꯣ."
ꯅꯆꯥ ꯅꯨꯡꯁꯤꯗꯤ ꯍꯥꯏ ꯅꯨꯄꯤ ꯐꯖꯕꯗꯤ ꯑꯝꯇ ꯎꯕ ꯌꯥꯔꯣꯏ ꯅꯪ ꯇꯧꯔꯤꯕ ꯍꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯁꯨꯝ ꯌꯦꯡꯕꯤꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯇꯩ ꯑꯃꯨꯛ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯀꯤ ꯏꯆꯜ ꯁꯅꯥꯔꯦꯝꯕꯤꯁꯦ ꯑꯁꯤꯁꯨ ꯑꯣꯏꯅ ꯖꯣ ꯎꯄꯥꯏ ꯇꯧꯔꯒꯅꯦ ꯏꯇꯥꯎ ꯏꯁꯤꯜꯂꯗꯧꯅꯤ ꯀꯨꯝꯍꯩꯗ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯨꯌꯥꯒ ꯁꯪꯈꯣꯟꯕꯒ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯗꯒꯤ ꯆꯐꯨ ꯁꯥꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯛꯂꯝꯃꯤ ꯆꯪꯈꯣꯟꯕꯗꯤ ꯁꯅꯥꯔꯦꯝꯕꯤꯒ ꯅꯛꯅ ꯂꯣꯏꯅꯕ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯊꯥꯅꯤꯜꯁꯨ ꯁꯅꯥꯔꯦꯝꯕꯤꯕꯨ ꯂꯨꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯊꯥꯅꯤꯜꯅ ꯁꯅꯥꯔꯦꯝꯕꯤ ꯌꯨꯝꯗ ꯍꯜꯂꯗꯣꯏꯔꯣ ꯍꯣꯏ ꯇꯥ ꯊꯥꯅꯤꯜ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯟꯅ ꯍꯜꯂꯤꯁꯤꯕꯣ ꯇꯥ ꯊꯥꯅꯤꯜ ꯏꯃꯥꯗꯣ ꯉꯔꯥꯡꯗꯒꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒꯤ ꯑꯩ ꯈꯤꯇꯪ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ 이마부 kayam kana masangam trino aiga ngarangda lambida thengnabadudadi aina thaba singumdo mahau yewa haidana aina piramanida Sanarembi nungaitana ta thanil ikhoigi pabagi mawong ta thanil hoinasu hena khanglibaduni ngarang imaga khara ningai sangdanabada imado makokta khara sokhibani imabu kayam thini soino koktani khara soi ta thanil kokta sokpoiradi yingthoknaba tawsi Sanarembi hay ayukto ai nakhoi dilake aduga thangnabu khulda yam laiba maibam lei adu satu yenglusi khura sanahal dusu ai wakhal tanaba tingthina haigisi ta thanil hairunuda wa mangduna toknabani nungni sing phana saiduna su maton chonglak poi thokti amuk tangdi tingthina haiduna ai yenglagi khurado thoina wakhal thebdi nate ai sumuna khangi chahaidabani sakra sizinabduda wakhal warkpa ngamdaduna tawrini adudi ta thanil ai yumsi yorabani na amuk lehrage ko lehro si ingkhodagi mana masing rehlakpani nangsu charasi bilhawro ta thanil yarnida ta thalina ngarang pirkpa singumda horen ningthina thonglaki aini isolni khanna bijaningnu tawbani si lawsilo nangsu nganu khra loi habadai hay nganu du sawraga ai piro ko aini isang piribase hayeng nangondagi nganu lemna lawba yanabani ta thalni hengang masima adudi ai isangsu mem banglabani na yumda mu changkrage ko Sanarembi na sangkrabada Thanil matumta khanji Sanarembi nangudengna soidana mumutta tokhandu thamagam kani awabagi pirangpari amadasu aina nangi miludagi sinthaloi warabsu wana nang matang radi khangko ko aduga ikubuk tudi ai noma lupu tawraga phu soidrabani aigi nupida mana yu khra taksilaga phubagi nongmade aina mayaduda yuga mamagan namsinba soidramni harisiriko asumna mathangi numittuda Thanil laktuna Tombibu amaiba amagi manakta puduna Tombigi kokta sokliba nabadubu ningthini yengthokpirami isa Thanilna kaisu nattabada pangwade wabiri tawrisi kuire isada ikhoigi mateng pangbiraklibase karamba numittabu isagi lamanse singba ngamgadabano haiba khangtri ima sigibu karigi lamano lekai masilni aduna ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯉꯝ ꯃꯇꯦꯡ ꯇꯧꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤ ꯅꯆꯜ ꯑꯁꯤꯒꯤ ꯈꯟꯕꯗ ꯏꯃꯥꯁꯦ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯅꯠꯇꯦ ꯃꯄꯥ ꯑꯉꯥꯎꯕꯁꯤꯅ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯕꯨ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯅꯣ ꯊꯥꯅꯤꯜ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯀꯞꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩ ꯆꯥꯛ ꯐꯠ ꯊꯣꯡꯒꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯁꯤ ꯑꯍꯥꯎ ꯍꯥꯎꯇꯦꯒ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯅꯣꯡꯃꯇ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯗꯦ ꯍꯥꯏꯔꯤꯕꯅꯤ ꯅꯪꯅꯕꯨ ꯄꯤꯖꯔꯗꯤ ꯑꯩꯗꯤ ꯅꯥꯄꯤ ꯊꯣꯡꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯥꯔꯗꯧꯅꯤ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ ꯁꯣꯝꯗꯅ Sanarembina ꯆꯐꯨ ꯁꯥꯐꯝ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯕꯗ ꯆꯪꯈꯣꯟꯕꯗꯤ ꯊꯋꯥꯏ ꯋꯥꯖꯩ ꯆꯪꯈꯣꯟꯕꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯃꯨꯟꯅ ꯈꯪꯂꯕꯗ ꯄꯨꯌꯥꯅ ꯊꯥꯗꯣꯏꯗ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯟ ꯊꯥꯗꯣꯏ ꯋꯥꯐꯝ ꯑꯝꯇ ꯍꯪꯒꯦꯅꯦ ꯁꯦꯡꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨꯀꯣ ꯀꯩ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯇꯥ ꯄꯨꯌꯥ ꯏꯕꯨꯡꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯂꯨꯔꯝꯒꯗꯧ ꯃꯥꯜꯂꯤꯀꯣ 이전 Sanarembina ꯆꯐꯨ ꯁꯥꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ 이스 ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝꯒ ꯑꯣꯏꯔꯕꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯏꯇꯥ Sanarembꯤꯒꯤ ꯃꯃꯥꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯇꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯌꯥꯝꯅꯁꯨ ꯊꯤꯖꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯗꯨꯅ ꯃꯨꯡꯒꯣꯟꯗꯣꯛꯆꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏꯗꯗꯤ ꯑꯋꯥꯕꯒꯤ ꯆꯦꯡ ꯐꯨꯝꯂꯤꯕꯅꯤ ꯆꯪꯈꯣꯟꯕ ꯈꯪꯅꯤꯡꯅ ꯍꯪꯉꯤ ꯍꯥꯏꯔꯤꯁꯤꯕꯨ ꯊꯥꯗꯣꯏ
Ibong aigi itaase yamna wazarabani. Penthokpadana masaruk oidra laklibani. Asi haiduna Sanarembigi imungi maramda thadoina changkhonbada karisu lana khaluba tawda marik chumna tamlami. Thadoina tamlakliba Sanarembigi punsi waridu tarubada changkhonbadi Sanarembibu amuk hen nungsiba poglaklami. Aduna changkhonba thamoida pharokliba nungsibagi uhuladu losinma ngamlaktraduna ikaigi pumba thadoktuna tapna hairei. Isan thadoi Sanarembigi khangnajaba kanagumba misakadi laikhrabra. Ibong aigi itadi adugumba kanasu leitribani. Adorabadi thadoi takhoina aigi teukta pangmiyo. Ai Sanarembibu thamoi sena nungsi. Thadoi changkhonbana hairakliba wafam adu tabada mangi hakti khanjanai adubu changkhonbasi matam khara loinabada karama bino haiba khara makhaidi khangmana tapna khumlei. Ibong aigi itase awabadana masaruk oijaraklabani. Aduna ibungna aigi itagi mafamda anauba saina mu hapigi hainadi khanbiganu. Aisu ibungbu thazai. Aduna ibungi wafamse ai itada hauroklage. Puyana aduna thadoi akhoi miyam changdana makhoinibu nungsi panthung yongnaba amukta sinsi. Aigi tausu nungsibu masak khangjarakpada ngairibani. Aduna ningba kai misak mohenbadi aisu magi murup moina pamte. Adugidi akhoi miyam leiribasidi ibungibu kaino wakhal kaisu wabirunuda. Asumna numit asida changkhonba magi pukninggi wakhanglabada thadoiga lembigana Sanarembida ningthina haibadagi changkhonbaga Sanarembigasu nungsi mari leinarami. Amana amagi thamoi masak muna khangnaduna nungsina khongpham sena lepnakhirami. Sanarembi akhoi ani asum noirakani haibase ai thazarudi. Adubu aigi thamoigi masak nangna sumna khangbirakpase ai kari wai haiduna nafamda phongdokani haiba khangtre. Ibung aibung asi ibungna nungsibiriba sumna punsi suba lengdana nungsibiyuko. Ahongba nai matai bangkhongsetda hongkhige hainadi khanbiganuko. Karigumba ibungna ibu mirairamba thoklabadi madugi chainado ai khangba ngamloyi ibong. Sanarembi nang aibu thazau aina nangbu kaidonungda miraiduna khak chaloi. Thawaidagi hena nungsibi nangbo aina kamdongna miraigadoribano. Ado ibong aibu khunggang ningone haiduna nakhoigi ima pabana ithopiragadra haina ningal oibiyagi pukningda itatatana wahang kaya mahanglei. Sanarembi karigidamak nangna madugidamak chingnaribano. Khunggang ningolam oijarabaso pakhangaigi thamoibu huba ngambi nangdi. Malemsi koina satuna thirabaso phangani haiba ithazadi. Aigi thamoibu wai amata haida huba ngambi nangdi. Aigi ma pabagi thamoibuso nangna khudum chanba soidana ngamgani haiba ai thazai. Aduga aina nangbu nusibadi malem asina leirol sankhrabaso ahingda thokliba iglaba thazamana maisa puba korok onkhrabaso nangbudi atuk nungsikhigani. Sanarembi changkhonbabu nungsini yengjaduna ibung karige ibu ibungna asuk nungsibiramlibano. Asumna aigi punsida yening thapudu lakbabu karige asuk thengna laklibano ibong. Changkhonba makhut ka dolonaduna adugidi aina nafamna lantraina aizari masaibema. Sanarembi oinarap tawna yeningde koibo mongmonokpadagisu hena sauna bagsai. Sidi hayengdagi ai nangbu adum khatnaba hawrani. Adu oragana nasamdo aina sumaina phoidoiba. Aya oi hey naine nang phagi tawbaneba ikoi masaibemada khatnaba hobagi itika leijadi ai zoi kurumjari masaibema. Somdana masanupa changkhonbana khunggang ningol ama nungsi mari leinare haiba khanglabada changkhonbagi mama thaba sauna masabu sei. Imagi thoiba imana tariba pausi senglabra kari karma paunoi ma. Isana khunggang ningol amaga nungsi mari leine haribasi asumara. Changkhonba tapna hoima asumani aina mabu masagi wadu marak phattatuna thabana. Yare wa makham tar karigino isana asuk khantaba thabak ama tawramlibase kaisu leitabi khunggang nupidu natrabadi isagi thamoina pamjau nupi amata leitrabro. Nangse ningthau sagagi ine haibase karigi kawribano. Ima aina ningthau sagagi I oirabaso ningthau amadi nate aduga samjaribi mabudi thamoi sengna nungsi jaruri. Aduga karigumba aina ningthau mo oirama thoklabaso
ꯃꯥꯕꯨꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯅꯤ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯆꯥꯒꯤꯁꯦ ꯏꯃꯥꯒꯤ ꯆꯤꯡꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯤꯕ ꯍꯥꯏꯕꯗꯨꯔꯥ ꯏꯃꯥꯒꯤ ꯆꯤꯡꯊꯛꯇ ꯅꯆꯥꯅ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯖꯕ ꯅꯠꯆꯗꯦ ꯅꯆꯥꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯗꯣ ꯍꯥꯏꯖꯕꯅꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯒꯤ ꯋꯥꯁꯨ ꯅꯪ ꯑꯃꯨꯛ ꯇꯥꯔꯣ ꯊꯕꯥ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯑꯩꯒꯤ ꯏꯃꯧꯅꯤ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯆꯥ ꯅꯤꯉꯣꯜꯅ ꯌꯨꯝ ꯑꯁꯤꯗ ꯊꯕꯥ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯨꯅ ꯂꯩꯒꯗꯕꯅꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯈꯨꯡꯒꯪ ꯅꯤꯉꯣꯜ ꯑꯃꯅ ꯍꯦꯛꯇ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯕꯈꯛ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯃꯥ ꯑꯩꯒꯤ ꯋꯥꯕꯨ ꯊꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩꯅ ꯑꯉꯝꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯅꯪ ꯅꯃꯥ ꯑꯩꯕꯨꯗꯤ ꯈꯛ ꯋꯥꯔꯧꯒꯅꯨꯀꯣ ꯐꯔꯦ ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯕꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯁꯅꯥꯔꯩꯕꯤꯕꯨ ꯎꯅꯕ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯑꯗꯨꯕꯨ ꯁꯅꯥꯔꯩꯕꯤ ꯌꯥꯎꯗ꯭ꯔꯕ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗꯤ ꯍꯤꯡꯂꯨꯕꯒꯤ ꯋꯥꯗꯣꯛ ꯂꯩꯇꯦ ꯑꯁꯤꯕ ꯃꯒꯨꯝ ꯍꯤꯡꯕ ꯇꯥꯕꯅꯤ ꯏꯃꯥꯒꯤ ꯊꯣꯏꯕ ꯁꯣꯝꯗꯅ ꯇꯁꯦꯡꯅ ꯆꯪꯈꯣꯟꯕꯅ ꯁꯅꯥꯔꯦꯝꯕꯤꯒꯤ ꯈꯨꯜꯗ ꯂꯥꯛꯇ꯭ꯔꯕꯗ ꯁꯅꯥꯔꯦꯝꯕꯤꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏꯗ ꯋꯥꯖꯔꯦ ꯐꯅ ꯋꯥꯔꯕꯁꯨ ꯃꯃꯜ ꯃꯤꯅꯣꯛ ꯅꯣꯛꯆꯔꯝꯕꯤ ꯁꯅꯥꯔꯦꯝꯕꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏꯅ ꯀꯟꯈꯤꯕꯅ ꯇꯅꯔꯣꯕꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯇꯝꯒꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯀꯥꯎꯈ꯭ꯔꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯗꯣꯝ ꯎꯡꯗꯨꯅ ꯂꯩꯕꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯂꯤ ꯁꯅꯥꯔꯦꯝꯕꯤꯒꯤ ꯃꯃꯜ ꯃꯤꯅꯣꯛꯇꯕꯨ ꯉꯥꯏꯖꯕ ꯊꯥꯅꯤꯜꯗꯤ ꯁꯅꯥꯔꯦꯝꯕꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯁꯨ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯤꯡꯗꯨꯅ ꯊꯥꯗꯣꯏꯗ ꯍꯪꯂꯛꯂꯝꯃꯤ ꯊꯥꯗꯣꯏ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯍꯪꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯈꯟꯖꯩ ꯊꯥꯅꯤꯜꯒꯤꯁꯤꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯥꯏꯅꯒ ꯍꯪꯉꯛꯇꯣꯏꯖꯥꯠꯂꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯁꯤꯔꯅꯤ ꯍꯥꯏꯕ ꯊꯥꯗꯣꯏ ꯀꯩꯅꯣ ꯃꯁꯤꯕꯣ ꯍꯥꯎ ꯍꯣꯏ ꯊꯥꯅꯤꯜ ꯀꯩ ꯋꯥꯐꯝꯅꯣ ꯀꯔꯤꯅꯣ ꯅꯈꯣꯏꯁꯤꯡꯁꯤꯕꯨ ꯇꯔꯪ ꯏꯆꯠ ꯆꯠꯂꯤꯕꯁꯤꯕꯣ ꯁꯅꯥꯔꯦꯝꯕꯤꯁꯨ ꯀꯧꯕꯒ ꯇꯥꯗꯈꯩ ꯃꯪꯗꯨ ꯂꯩꯍꯧꯏ ꯅꯪꯁꯨ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯃꯪꯗꯨ ꯂꯦꯞꯄꯝꯃꯤꯁꯤꯕꯨ ꯅꯠꯇꯦ ꯅꯈꯣꯏꯒꯤꯁꯤꯕꯨ ꯀꯔꯤ ꯆꯥꯍꯩꯗꯕ ꯆꯥꯎꯔꯒꯦ ꯀꯩꯁꯨ ꯆꯥꯗꯦ ꯊꯥꯅꯤꯜ ꯑꯩꯗꯤ ꯃꯤ ꯍꯔꯥꯎꯒꯦ ꯇꯧꯕꯒꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯪꯂꯨꯕꯅꯤ ꯑꯗꯣ ꯏꯇꯥ ꯁꯅꯥꯔꯦꯝꯕꯤꯒꯤꯗꯨꯗꯤ ꯑꯁ ꯀꯃꯥꯏ ꯍꯥꯏꯗꯨꯅ ꯈꯪꯗ꯭ꯔꯦ ꯃꯥꯒꯤꯗꯨꯗꯤ ꯅꯨꯡꯁꯤ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯅꯨꯡꯁꯤ ꯆꯩꯅꯥ ꯀꯅꯥꯒꯤ ꯅꯨꯡꯁꯤ ꯆꯩꯅꯥ ꯊꯥꯅꯤꯜ ꯏꯇꯥꯗꯣ ꯁꯍꯔ ꯅꯨꯄꯥ ꯆꯪꯈꯣꯟꯕ ꯀꯧꯕ ꯑꯃ ꯈꯨꯔꯥ ꯀꯥꯂꯦꯟꯖꯥꯎ ꯍꯣꯏꯗ ꯇꯣꯏꯅ ꯂꯥꯛꯄ ꯑꯗꯨꯗꯨꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕꯅꯤ ꯍꯟꯗꯛꯁꯦ ꯏꯕꯨꯡꯗꯨꯁꯨ ꯆꯌꯣꯜꯃꯨꯛ ꯐꯥꯔꯦ ꯈꯨꯜ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯋꯥ ꯃꯄꯥꯎꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯏꯇꯥꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯑꯗꯣ ꯊꯥꯅꯤꯜꯅ ꯍꯪꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯍꯪꯂꯔꯣꯏꯗ꯭ꯔꯣ ꯊꯥꯅꯤꯜ ꯃꯥꯅ ꯈꯪꯅꯤꯡꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯕꯗ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯊꯥꯅꯤꯜ ꯑꯩꯗꯤ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯔꯨꯔꯒ ꯍꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯆꯠꯂꯦ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯊꯥꯗꯣꯏ ꯆꯠꯈ꯭ꯔꯕꯗ ꯊꯥꯅꯤꯜ ꯂꯧꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ ꯁꯅꯥꯔꯦꯝꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯈ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯅꯐꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯁꯅꯥꯔꯦꯝꯕꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯕꯤꯗꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯐꯝꯗ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯇꯦ ꯄꯥꯡꯗꯕ ꯊꯃꯣꯏ ꯃꯥꯗꯤ ꯐꯪꯂꯤꯕ ꯆꯩꯅꯥꯁꯤꯗ ꯃꯇꯤꯛ ꯆꯥꯏ ꯅꯨꯡꯁꯤꯕꯨ ꯐꯣꯡꯗꯣꯛꯇ ꯂꯣꯠꯇꯨꯅ ꯊꯝꯕ ꯃꯔꯣꯜ ꯊꯣꯛꯇꯕ ꯊꯃꯣꯏ ꯅꯪꯗꯤ ꯀꯞꯆꯧ ꯄꯦꯟꯅ ꯀꯞꯆꯧ ꯀꯔꯤꯅꯣ ꯅꯪꯅ ꯅꯨꯡꯁꯤꯕꯕꯨ ꯀꯅꯥ ꯈꯪꯍꯟꯅ ꯂꯣꯠꯇꯨꯅ ꯊꯝꯂꯨꯔꯤꯕ ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯂꯣꯠꯇꯨꯅ ꯊꯝꯂꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨ ꯂꯩꯊꯣꯛꯂꯕꯗꯤ ꯄꯥꯝꯖꯕ ꯀꯅꯥꯅ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯍꯦꯛꯇꯨꯅ ꯅꯥꯞꯄꯗ ꯁꯤꯈꯤꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯃꯁꯤꯗ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯑꯩꯅ ꯅꯨꯡꯁꯤꯕꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯨꯕꯅ ꯑꯁꯤ ꯑꯩꯅ ꯋꯥꯖꯕꯅꯤꯀꯣ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯨꯔꯕꯒꯤ ꯇꯨꯡꯗ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯈꯪꯍꯧꯗꯅ ꯅꯣꯛꯂꯛꯂꯝꯃꯤ ꯁꯅꯥꯔꯦꯝꯕꯤ ꯑꯩꯗꯤ ꯅꯪꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇ ꯉꯥꯎꯖꯕꯅꯤ ꯅꯣꯡꯌꯦꯜ ꯀꯧꯕ ꯁꯦꯛꯂꯥ ꯃꯥꯅ ꯀꯨꯝꯒꯤ ꯅꯣꯡꯆꯨꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕꯀꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟꯇ ꯅꯣꯡꯍꯟꯅꯈꯤꯕꯅꯤ ꯅꯐꯝꯗꯩꯅ ꯂꯝꯂꯥꯟꯕ ꯑꯣꯏꯔꯕꯁꯨ ꯅꯐꯝꯗꯒꯤ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯅꯪꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯗꯤ
ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯍꯟꯕꯤꯈꯤꯅꯨꯀꯣ ꯅꯪꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩ ꯅꯪꯕꯨ ꯃꯃꯣꯟꯗꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯩ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯊꯥꯅꯤꯜ ꯇꯧꯐꯝ ꯈꯪꯗ ꯑꯃꯨꯛ ꯁꯥꯎꯅ ꯐꯨ ꯍꯧꯒꯠꯇꯨꯅ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯕꯨ ꯀꯔꯤ ꯃꯥꯒꯤ ꯆꯪꯈꯣꯟꯕ ꯍꯥꯏꯗꯨꯅ ꯀꯔꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯂꯒ ꯑꯩꯒꯤ ꯁꯅꯔꯦꯝꯕꯤꯕꯨ ꯈꯣꯟꯗꯨꯅ ꯄꯨꯈ꯭ꯔꯤꯕꯅꯣ ꯌꯥꯝ ꯄꯦꯟꯗꯦ ꯑꯩ ꯂꯧꯕꯨꯛꯁꯤꯗ ꯑꯃꯨꯛꯇ ꯄꯦꯟꯅ ꯂꯥꯎꯒꯦꯗ ꯌꯥ ꯑꯁ ꯁꯤꯗꯤ ꯄꯦꯟꯗꯦ ꯈꯤꯇꯪ ꯀꯟꯅ ꯂꯥꯎꯒꯦ ꯌꯥ ꯄꯤꯁꯛꯅ ꯍꯩ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯀꯔꯤꯅꯣ ꯂꯧꯕꯨꯛꯁꯤꯗ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯂꯥꯏ ꯇꯤꯟꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦꯅꯦ ꯌꯥꯆꯪ ꯅꯛꯄꯁꯤꯗꯕꯨ ꯑꯗꯨꯃꯥꯏꯅ ꯂꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯈꯨꯔꯥꯗꯤ ꯈꯪꯕ꯭ꯔꯦꯕꯨ ꯈꯪꯉꯨꯔꯦ ꯅꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯁꯤ ꯑꯍꯜꯁꯤꯃꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯕꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯩꯅꯁꯨ ꯁꯥꯎꯔꯛꯇꯅ ꯃꯁꯦ ꯃꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯄꯨꯂꯞ ꯏꯇꯨꯅꯤ ꯈꯪꯕꯁꯦ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯈꯨꯔꯥꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯦꯅꯦ ꯑꯣ ꯈꯨꯔꯥ ꯆꯪꯈꯣꯟꯕꯅꯅꯦ ꯂꯣꯏꯅ ꯈꯣꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯆꯪꯈꯣꯟꯕ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯗꯕꯒꯤꯅꯦ ꯄꯦꯟꯗꯕꯒꯤ ꯂꯧꯕꯨꯛ ꯑꯁꯤꯗ ꯂꯥꯎꯔꯝꯂꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯁ꯭ꯋꯥꯏꯗ ꯃꯥꯂꯦꯝꯁꯦ ꯅꯤꯛꯄ ꯃꯈꯩ ꯂꯥꯎꯔꯝꯂꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯋꯥꯕꯨ ꯈꯨꯔꯥꯁꯨ ꯈꯔ ꯄꯤꯛꯏ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯀꯧꯔꯝꯂꯤꯕꯁꯤꯅꯤ ꯑꯆꯧꯕ ꯀꯧꯔꯝꯗꯦꯗꯅ ꯈꯨꯔꯥ ꯅꯣꯡꯃꯇ ꯁꯥꯎꯅꯤꯡꯂꯨꯗꯦꯀꯣ ꯂꯧꯕꯨꯛꯁꯤꯗ ꯂꯥꯎꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯎ ꯈꯨꯔꯥꯁꯨ ꯏꯇꯣꯝ ꯆꯠꯄ ꯇꯜꯂꯤ ꯃꯝꯅꯒ ꯃꯝꯁꯤꯜꯂꯛꯄꯅꯤ ꯊꯥꯅꯤꯜ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯄꯣꯛꯁꯦ ꯎꯗꯧꯅꯁꯨ ꯊꯤꯅ ꯄꯣꯏꯗꯀꯣ ꯑꯁꯨꯛ ꯊꯃꯣꯏ ꯀꯥꯏꯔꯕꯁꯤ ꯐꯥꯎꯕ ꯍꯦꯛ ꯅꯣꯛꯐꯗꯦ ꯇꯥꯍꯜꯂꯦꯕ ꯊꯃꯣꯏꯒꯁꯦ ꯏꯅꯤꯡꯇꯝꯅ ꯀꯥꯏꯕ ꯐꯪꯗꯦꯕ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯌꯨꯝꯗ ꯆꯠꯂꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯀꯥꯏꯕ ꯂꯣꯏꯍꯧꯗꯕ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯀꯥꯏꯔꯨꯔꯒꯦ ꯁꯣꯝꯗꯅ ꯆꯪꯈꯣꯟꯕ ꯃꯥꯅ ꯉꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯇꯣꯟ ꯇꯪꯗ꯭ꯔꯕꯗ ꯃꯆꯥꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯋꯥꯖꯔꯤ ꯀꯨꯟꯖꯣꯅ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯕꯗꯒꯤ ꯃꯥꯁꯨ ꯑꯁꯦꯡꯕꯗꯨ ꯈꯪꯂꯕꯗ ꯃꯃꯥ ꯅꯨꯄꯤꯅ ꯑꯩꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯝ ꯄꯥꯝꯃꯤꯗꯀꯣ ꯍꯌꯦꯡ ꯁꯤꯕꯗ ꯀꯔꯤꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯌꯥꯕ ꯅꯠꯇꯕꯁꯤꯗ ꯀꯔꯤꯒꯤ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯅꯣ ꯁꯅꯀ꯭ꯌꯥ ꯑꯩꯁꯨ ꯏꯆꯥꯁꯤꯅ ꯑꯁꯤ ꯌꯧꯅ ꯈꯣꯡꯐꯝ ꯆꯦꯅ ꯂꯦꯞꯈꯤꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯆꯥꯎ ꯑꯔꯨꯝ ꯄꯥꯝꯂꯨꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯅꯤꯡꯊꯧ ꯁꯥꯒꯩ ꯑꯣꯏꯕꯁꯤꯗ ꯃꯤꯡꯆꯠ ꯊꯤꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯃꯃꯥ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯆꯧ ꯃꯆꯥ ꯖꯥꯠ ꯕꯤꯖꯥꯠ ꯀꯔꯤꯃꯇ ꯈꯦꯟꯅꯕ ꯂꯩꯇꯕꯅꯤ ꯑꯆꯧ ꯃꯆꯥ ꯖꯥꯠ ꯕꯤꯖꯥꯠ ꯍꯥꯏꯕ ꯄꯨꯝꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯀꯥꯏꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯄꯨ ꯃꯥꯅꯗꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯌꯦꯡꯂꯤꯕꯅꯤ ꯑꯩꯅ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯅꯠꯇꯕ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯃꯧ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅꯁꯨ ꯅꯪꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇ ꯋꯥꯈꯜ ꯑꯁꯤꯕꯨ ꯈꯜꯂꯝꯂꯤꯕꯅꯣ ꯁꯅꯀ꯭ꯌꯥ ꯑꯩꯁꯦ ꯋꯥꯈꯜ ꯈꯖꯤꯛ ꯊꯦꯜꯂꯨꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯅꯤꯡꯕꯁꯦ ꯄꯥꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯃꯥꯁꯤꯁꯥ ꯍꯧꯖꯤꯛ ꯈꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯏꯃꯧ ꯍꯥꯏꯔꯨꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥꯅ ꯃꯈꯣꯏ ꯅꯨꯄꯤ ꯈꯔ ꯆꯠꯇꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯤꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯆꯥ ꯅꯤꯉꯣꯜꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯕꯗ ꯇꯣꯝꯕꯤꯒ ꯁꯅꯥꯍꯜꯒꯁꯨ ꯊꯕꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯔꯝꯃꯤ ꯊꯥꯗꯣꯏꯅ ꯏꯇꯥ ꯁꯅꯔꯦꯝꯕꯤ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯃꯥꯒꯁꯨ ꯄꯨꯟꯁꯤ ꯂꯩ ꯄꯨꯟꯁꯦꯝꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯐꯪꯖꯔꯅꯤꯀꯣ ꯑꯗꯣ ꯅꯪꯒꯤ ꯇꯥ ꯊꯥꯅꯤꯜꯗꯨꯅ ꯀꯝꯗꯧꯔꯤꯅꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯕꯁꯨ ꯇꯧꯗ ꯅꯪꯕꯨ ꯑꯗꯨꯝ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯇꯥ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯦ ꯏꯀꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯩꯅ ꯁꯨꯝ ꯏꯀꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯕ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯃ ꯍꯦꯛꯇ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯔꯒꯦ ꯏꯇꯥ ꯀꯩꯅꯣ ꯊꯧꯅꯥ ꯌꯥꯝ ꯂꯩꯈꯠꯂꯛꯏꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥ ꯊꯥꯗꯣꯏꯁꯦ ꯑꯣ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯅꯆꯥ ꯏꯆꯥ ꯄꯤꯅꯗꯣꯏꯅꯤ ꯑꯗꯨꯅ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯆꯠꯂꯦ ꯇꯥ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯅꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯀꯌꯥꯗꯕ ꯉꯥꯎꯊꯤꯔꯤꯕꯗꯨ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯍꯥꯏꯕ ꯅꯪꯗꯃꯈꯩ ꯆꯦꯟꯈ꯭ꯔꯤꯕꯅꯦ ꯃꯁꯤ ꯊꯥꯅꯤꯜꯁꯨ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯅ ꯍꯦꯛ ꯍꯦꯛ
ꯆꯐꯨ ꯁꯥꯔꯝꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯁꯅꯔꯦꯝꯕꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯆꯐꯨ ꯁꯥꯐꯝ ꯑꯁꯤꯗ ꯏꯍꯥꯡ ꯍꯥꯡꯕꯀꯣ ꯑꯩꯒꯤ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯊꯃꯣꯏ ꯑꯁꯤꯁꯨ ꯏꯍꯥꯡ ꯍꯥꯡꯍꯧꯔꯦ ꯊꯨꯡꯅꯕ ꯈꯛꯇꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯟꯊꯨꯡ ꯌꯧꯈꯤꯕ ꯅꯨꯡꯁꯤꯕꯗꯤ ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯁꯛꯅ ꯁꯣꯟꯅꯍꯧꯗꯦ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯈꯤꯗꯕ ꯅꯨꯡꯁꯤꯕ ꯀꯌꯥꯒꯤ ꯋꯥꯔꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯃꯨꯠꯅꯥꯏꯗꯅ ꯁꯛꯅ ꯁꯣꯟꯅꯍꯧꯔꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯉꯁꯤꯗꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯂꯛꯇ ꯃꯨꯠꯅꯥꯏꯗꯅ ꯇꯤꯜꯍꯧꯔꯁꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯔꯛꯂꯤ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯆꯩ ꯊꯥꯗꯣꯏ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯆꯦꯜꯂꯛꯇꯨꯅ ꯊꯥꯅꯤꯜ ꯊꯥꯅꯤꯜ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯊꯥꯗꯣꯏ ꯀꯩꯗꯧꯔꯦ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯤ ꯍꯨꯏꯅꯒ ꯇꯥꯟꯅꯔꯛꯄ꯭ꯔꯣ ꯑꯁ ꯀꯥꯏꯗꯩ ꯍꯨꯏꯅꯣ ꯊꯥꯅꯤꯜ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩꯅ ꯊꯥꯅꯤꯜꯕꯨ ꯈꯟꯖꯔꯛꯄ ꯀꯨꯏꯔꯦ ꯊꯥꯅꯤꯜꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯩꯃꯥ ꯅꯪꯒꯤ ꯐꯥꯒꯤꯁꯤꯗꯤ ꯃꯇꯥꯡ ꯑꯣꯟꯊꯣꯛꯅ ꯆꯥꯗꯦꯗꯀꯣ ꯊꯥꯅꯤꯜ ꯑꯩꯒꯤꯁꯦ ꯐꯥꯒꯤꯅꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯣ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯊꯥꯅꯤꯜꯗ ꯐꯥꯒꯤ ꯇꯧꯈ꯭ꯔꯕꯒꯦ ꯊꯥꯅꯤꯜ ꯑꯩ ꯆꯠꯂꯒꯦ ꯁꯨꯝ ꯏꯀꯥꯏꯔꯦ ꯍꯌꯦꯡ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎꯀꯣ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯊꯥꯅꯤꯜꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯊꯥꯅꯤꯜꯗꯤ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯊꯥꯅꯤꯜ ꯃꯥꯅ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗ ꯊꯥꯗꯣꯏ ꯃꯥꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯅꯤꯜꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯗ꯭ꯔꯦ ꯊꯥꯗꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯎꯕꯗ ꯁꯅꯔꯦꯝꯕꯤꯅ ꯊꯥꯅꯤꯜꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯗꯒꯤ ꯊꯥꯗꯣꯏꯒ ꯊꯥꯅꯤꯜꯒꯁꯨ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕ ꯍꯧꯈ꯭ꯔꯦ ꯊꯥꯅꯤꯜ ꯃꯈꯨꯠꯇ ꯅꯤꯡꯊꯤꯔꯕ ꯆꯐꯨ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯏꯕꯛꯇ ꯑꯩꯒꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕꯤ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯏꯐꯝꯗꯒꯤ ꯅꯪꯅ ꯂꯥꯞꯈ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯂꯦꯡꯗꯅ ꯉꯁꯤꯁꯨ ꯂꯩꯔꯤꯌꯦ ꯏꯐꯝꯗ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯁꯤꯗꯤ ꯏꯐꯝꯗ ꯅꯪꯃꯛꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯦꯀꯣ ꯊꯥꯅꯤꯜ ꯁꯅꯔꯦꯝꯕꯤꯅ ꯁꯥꯈꯤꯕ ꯆꯐꯨꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯆꯐꯨ ꯁꯥꯕꯤ ꯁꯅꯔꯦꯝꯕꯤ